Masih malah tu sendiri bila kami bersaksi. Aku isi kalau kami music party ki tak mana ba isi kita mungkin di rumah itu lah. Laksana baik lagi baik lagi. Nama penting sekali. Thank you.
ꯇꯧꯔꯤꯕ ꯏꯃꯥ ꯂꯥꯏꯀꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯔꯇꯟ ꯉꯁꯤꯒꯤ ꯁꯥꯎꯟ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯅꯛꯄ ꯑꯔꯥꯞꯄꯗ ꯂꯩꯔꯕꯁꯨ ꯉꯁꯤꯒꯤ ꯏꯃꯥ ꯂꯥꯏꯀꯤ ꯔꯇꯟ ꯂꯥꯏ ꯅꯍꯥꯛꯄꯨ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯪꯕꯨ ꯇꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯅꯍꯥꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯗ ꯀꯧꯕ ꯇꯥꯕꯤꯔꯕꯗꯤ